lamdam masida Sasinnaba Churup sing YONDUNA SENDAN LAMBI CHATHARAMBA Meitei Macha ama yauna nan local mga Punna Meeoi taruk Sasinnaba Churup packet sahumga yangkhaiga taruk Konnana police na PHAGATKHRE haire police tagi fangba pawgi matung inna Imphal East District ki manungsan na laiba Mantri Pukira hangba Manipur police naka checkpoint da Meeoi ama Sasinnaba Churup packet taraga mga ka Konnana PHAGATKHRE Phare Meeoi adu Khurai angom laikai dagi masagi sahi nifuga mga suraba Moirang Them Sundarlal Meitei Kawi haire Nakalamromda Imphal West ki tongan bambafam singda sathakiba drive ta nan local mga amasu Sasinnaba Churup packet sahumga kunga taruka Konnana police na fagat pangamkhre haire police na faraba nan local singadu Bihar dagi housing na Thangal Bazar ngari gali da leba Rohit Patel sahi kunga humdoi Prem San sahi kunthra humdoi Rajesh Kumar sahi kunthra Ram Babu Kumar sahi kunnamade Pauna Bazar Usa Hall manak leba masage sahi kunthra suraba Sanjay Kumar Sa kawi haire makoi sing ase executive magistrate Imphal East da puthok laba matung thadokre haire